आकाशवाणी इम्फाल मोइरांथेम इबेहाइबिना पाउ पाजरी अहानबदा मरुइबा पाउ नोंगचु बेंगल केरलम तमिलनाडु आसाम अमसुंग यूनियन टेरिटोरी पुदुचेरी विधान सभा मिखलसिंगी बोट मसिंग थीबगी ट्रेन फंगबा हौरे आसाम अमसुंग नोंगचु बेंगलदा बीजेपीना तमिलनाडुदा तमिलनागा बैटरी काजागमना केरलमदा कांग्रेसना अमसुंग पुदुचेरीदा एनआर कांग्रेसना मांगजिल थारी मेट विभागना हाइरी मणिपुर यावना अवांग नोंपोक राज्यसिंग आसाम मेघालय अरुणाचल प्रदेश मिजोराम अमसुंग त्रिपुरादा ngasi अकनबा नोंग चुरबा याय ngakshel mantri rajnath singna uttar pradesh ki prayagraj da ngasi north tech exhibition hawdokre amasung tripura da organic oina thaba gehu gi ahan ba loro mai pakna lokpa ngamle haina rajya gi la u singu mantri ratan lal natna laukthokre नोंगचु बेंगल केरलम तमिलनाडु आसाम अमसुंग यूनियन टेरिटोरी पुदुचेरी विधान सभा मिखलसिंगी बोट मसिंग थीबगी ट्रेन फंगबा हौरे ngasi ayuk pung 9 dagi thiba hauki haujing ehaki mamangda phangba pauda asam amasung nongchu bengal da bjp na mangjil thaduna zatli tamil nadu dana tamilaga betari kajagamna mangjil thari puducherry da nr congress na mangjil thari kerlam gina congress na mangjil thari asam da apunba seat chama kun taruki manungda bjp na seat humbudra nipanda congress na seat kun manga da agp amasung boroland people's front na seat tara da amasung all indian united democratic front na seat anida mangjil thari raijor dol na seat amada mangjil thari nongchuk bengal da apunba seat chani marpudara marigi manungda chama yangkhei gi masing thibada BJP na seat marpudra marida Trinamool Congress na seat yangkhai manga da mangjil thaduna zatli CPIM Bharatiya Gorkha Prajatantrik Morcha amasung Aam Janata Union Party na seat amamam da mangjil thari Tamil Nadu da seat Sani Kuntra Mari leiba Tamil Nadu da Tamilaga Betari Kajagamna seat marpudra tareta AIADMK na Budra Tarukta DMK na Kuntra Tareta PMK na Tareta Congress na Ahum CPIM amasung BCK na sit ani anida amadi BJP na sit amada mangjil thari Kerala da apunba sit chama nipu ki manungda Congress na sit Bhoma thoida CPIM na sit kumapanda IUNL na sit kuni thoida mangjil thaduna zatli CPI na seat mapanda Kerala Congress na seat tareta RSP na ahumda BJP na amada amasung independent na ahumda mangjil thari Puducherry Union Territory da apunba seat kuntra gi manungda All India NR Congress na seat tareta BJP DMK amasung Congress na seat ani anida AIA DMK na seat amada amasung independent na ahumda mangjil thari Raja manga ki Vidhan Sabha se tareta pangthokiba maraki mikhal ki vote masing thibasu haukre maraki mikhal pangthokiba sitsing adudi Gujarat ki Umaren Karnataka ki Bagalkot amasung Devnagari South Maharashtra ki Rahuri amasung Baramati Nagaland ki Koridang amasung Tripura ki Dharmanagar ni ngahaki mamangda phangba pau ki matung ina BJP na sit manga da Congress amasung Nationalist Congress Party na sit amamamda mangjil thari Updating the National Register of Citizen NRC Collective Mobilization and Demographic Governance in Manipur Haiba Hiramda Nomagi Oiba Intellectual Exchange Program ama Manipur University gi Art Science Department gi Senate Hall da ngasi haukre Thauram asi All Manipur Students Union MSU Headquarter na Manipur University Students Union Musuga kusamna na chinbani Med Bibang Hairi Manipur yauna awang nongpo भारत के राज्य सिंह आसाम मेघालय अरुणाचल प्रदेश मिजोराम त्रिपुरा अमदी नोंगचुक बेंगल दा ngasi akanba nong churaba yai awang thangba भारत दिल्ली हरियाणा हिमाचल प्रदेश उत्तर प्रदेश अमदी उत्तराखंड ना अखाक अराव का लोइनाना लेन यावबा नong churaba yai haina विभाग असिना मखा ताना पल्ली लद्दाख जम्मू काश्मीर झारखंड मध्य प्रदेश अमसुंग ओडिशा दसु हारिबा फिबम असि मायोकनारबा याई
Mahusagumna ngasisu tangay padana nungtigi changba polamsing puba garising ngasi ayuk Imphal gi damak Jiribam thadokre aikoi gi Jiribam paumina hai ngaksen bagi akanba sexual thorang kaloinana ngasi ayuk Imphal tamna thokiba apunba gari marpu taret ki manungda LPG tanker ahum petrol kuntra matoi diesel kumapan kerosene ama amasung cement puba gari tara yauri tabiriba pawasi akasbani Imphal dagini Ngakshel Mantri Rajnath Singh na Uttar Pradesh ki Prayagraj da ngasi Raksha Tribeni Sangam haiba wakhalunda pangthokpa North Tech Exhibition hawdokre exhibition adu hawdokladuna Shri Rajnath na hai साथियों आज मैं नॉर्थ टेक सिंपोजियम में मैं अपने सामने एक अलग ही प्रकार का संगम यहाँ पर प्रत्यक्ष अपनी आंखों के सामने देख रहा हूँ हमारे बगल में माँ गंगा और माँ यमुना का संगम है और यहाँ हमारे सामने ज्ञान और शक्ति का यह महाकुंभ मुझे दिखाई दे रहा है मुझे बताया गया है कि 3 दिनों के इस आयोजन में हमारी एकेडमिया इंडस्ट्रीज और आर्म फोर्सेज के लोग मिलकर ब्रेन स्टार्मिंग करेंगे और मुझे देखकर भी बहुत अच्छा लगा कि इस सिंपोजियम में आप कई डेडिकेटेड सेमिनार्स का भी आयोजन कर रहे हैं ये जानकारी मुझे दी गई है और कई एग्जीबिशंस का भी आयोजन कर रहे हैं जिसमें अनमैन्ड और काउंटर अनमैन्ड एरियल सिस्टम इलेक्ट्रॉनिक और साइबर वारफेयर रोबोटिक्स तथा हेल्थ केयर जैसे इंपॉर्टेंट सब्जेक्ट भी कवर किए जा रहे हैं Ngakshel Mantraloi gi paun hai exhibition aduda matamgi matung ina singnaba kaya lakliba asi thengnaba ngamnaba hotnabada leibak asida sajaba ngakshel gi khusu khulai sing puthokpagi lamda lauriba thodang kaya utkani exhibition aduda leibak asigi tongan tongan ba mafam singdagi lakpa MSME private defense tech farm startup amasung innovator singna saruk yari company jani marphu henbana makoina puthokpa khwaidagi nauba innovation amasung technology sing utli Numit humni supna pangthokadaba exhibition asi Bharat Lanmigi Northern Command amasung Central Command Society of Indian Defence Manufacturer ga punna sinbani Tripura gi lau singogi lamda yamna singthaningai oiba pandup amada organic oina thaba gehu gi ahan baloro mai pakna lokpa ngamle haina ngarang raija gi lau singu manti Ratanlal natna laukthokre Shri natna hai Tripura da mahausa gi oiba mawongda gehu thaba da ingkumja 2019 dagi 2023 phawbada hectare amada gehu metric ton ani dasmik ama mapan lokhi adubu kumsi organic oiba gehu gi chathok asi hectare amada metric ton ahum dasmik sino ahum yawbangamle masi mahausa dagi chanarakpa lau ubagi mawong aduga yengnabada organic ki pambai asi environment akaiba pida bata natana raija asigi longmi singi dama yamna kanare haibadusu utle Arunachal Pradesh ki Mukhyamantri Pema Khanduna ngarang New Delhi ki Dhirpur da nauna saba Arunachal niwa sangakhre Thaurang asi sarkana raija asidagi mapalamda chatpada miyangi khudong chanabagi damak hotnariba infrastructure phagatnabagi thaurang aduda singthaningai oiba khongthang amani building asi barga meter 2,400 pak chawba maphamda saba tongan ba leiphamgi khudong chaba leiraba amasung office ki mafam ningthina yauraba building ni Kendra Sarkar ki thabak sing sangbada mizo macha singi masing yamna hantarapa ubada raji Grihamatri ke sabdangana nungnangba phongdokre Civil Services amasung Staff Selection Commission gumba maru oiba sector singda mizo sing yawba hangal hanaba punna thabak paikhat hanaba mahang appeal tawri mizo macha khara Kendra Sarkar ki office singda thabak tawri amasung ningthina thodang lori hairaduna mantri na hai jati gi oiba thabak singda masing hena yaw haibasi thabak khaktagi natte lamdangi oiba ithil piba ngamnabani aroibada maru oiba pau amo Nongchup Bengal Kerala Tamil Nadu Assam amasung Union Territory Puducherry Vidhan Sabha mikhal singi vote masing thibagi trend phangba hore Assam amasung Nongchup Bengal da BJP na Tamil Nadu da Tamilaga Betari Kazagamna Kerala da Congress na amasung Puducherry da NR Congress na mangjal thari Med Bibang Haidi Manipur yauna awang nongpok raja sing Assam Meghalaya Arunachal Pradesh Mizoram amasung Tripura da ngasi akan banong churba yai Ngakshel Mantri Rajnath Singh na Uttar Pradesh ki Prayagraj da ngasi North Tech Exhibition hawdokre amasung Tripura da organic oina thaba gehu gi ahan baloro mai pak na lokpa ngamle haina raja gi lau singu Mantri Ratanlal natna laukthokre pawloi jare